जून था असी चांदेल जिला की ओइनसु यामना मरु ओइबा था अमनी मरमदी चिंगी जिला अमा ओइबगा लोइनना लौमीना नमना ताबा मफम अमा ओइबना था असिदा चहीगी ओइबा लौ उननबा सेम साबगी थौरांग लौनरी चिंगदा उबा लौगी ओइनदी ममांग था सिंगदा फौ थाबगी तबकसु अनंबा हौनख्रबनी था असिगी जिलागी चिठीदा इहान हानबदा था असिगी मंगादा चांदेल फॉरेस्ट डिवीजन गवर्नमेंट ऑफ मणिपुर अमदी चांदेल नागास पीपल्स ऑर्गेनाइजेशन खुसमनरगा वर्ल्ड एनवायरनमेंट डे 2024 की पालन जिला असिगी महा यूनियन गवर्नमेंट हायर सेकेंडरी स्कूल की लंपाक्ता पांगथोकी सही असिगी वर्ल्ड एनवायरनमेंट डे लैंड रेस्टोरेशन desertification and drought resilience haiba hiram amadi our land our future haiba slogan ga loinana thoram asigi top sinthaningai oiba masak amadi CNPO gi makhada leiba tongan ba tribe 13 gi luchingba singda u chara sinaduna akoibada thaminaki amadi khunja singdasu akoibagi saktam kanmada saruk yaminasi haibagi wasak lauminakhiba aduni thoram aduda तीन किबा VIP खुदिंग मकना अकोइबगी सक्तम कनबदा खुन सिंगना प्रजा सिंगा पुन्ना मसा मसागी फॉरेस्ट सिंग एनवायरनमेंट सिंग ngakpinaba ebilsu tawki thoram aduda tilliba miyamda environment day palan tawbagi matangda DFO Chandel Sri Abhijit KB IFS na maru oiba warol kaya haikibaga loinana hiram asiga mari leinana Sri N Munal Meitei ACF Chandel Forest Division na forest amadi environment bu kanbada tilliba miyamda maru oiba thodang launabasu haiki nimitugi palan aduda Chandel Nagas People's Organization gi President Sri Dilbung Thamdok amadi mahaki executive sing Naga Women's Union Chandel Naga Chief Association Chandel tribe leaders youth leaders amadi chief sing yauna saruk yaki environment day gi palan adu jila asigi oinasu कृषि विज्ञान केंद्र KVK Chandel District Health Society Chandel amadi South East Manipur College na sinduna makoi gi akoibada uchara thaki tha sigi tarada Naga Students Union Chandel amadi Zonal Education Office Chandel na khusam naraga to educate to enable and to empower haina mingthonba hiramgi makhada handaki high school living certificate examination amadi higher secondary examination da jila asidagi makok thangna mai pakrakpa mairoi singbu thogatpagi meritorious award program ama Chandel Town Hall Panchayat Village ta pangthoki felicitation gi thoram aduda Sri Mayanglambam Rajkumar Deputy Commissioner Chandel na Chief Guest Dr. TH Joyson Matthew Monsang CMO Chandel Guest of Honor amadi Sri Y Hemchandra Singh JDO Chandel na Functional President oina saruk yaki Chief Guest ki warol piraduna Deputy Commissioner Chandel na mai pagrakpa mahiroi singda haikibada makoi gi wakhalonda chauthokpa thamdana amadi masana masagi thau khangna akiba leitana masagi apamba pangba ngamnaba kanna honagadabani haiki DC na makha tarakpada athubada DC complex Chandel da computer yankhai rom IT center ama hangdolagani haiki IT center asida jila asigi chhatra singi oiba online khuthangda mari leinaba thabak kayarom pangthokpada achouba mateng ma oirani haiki functional president gi warol piraduna Y Hemchandra Singh JDO Chandel na haikibada Chandel gi oina handaki class 10 gi parikha da chada 97.08% pass tawki amadi class 12 ki oina chada 95.60% mahiroi singna pass tawgangamki parikha maipakpagi percentage asi class 10 amadi class 12 animaki oina mamang chahidagi heli hainasu mahakna haibiki meritorious award ki thoram aduda principal sing oja sing Chhatra Singh amadi NSUC gi makhada leiba federating units ki presidents amadi executive sing nasu saruk yaki jila asidagi national amadi state level da mai pakrakpa sanarol sing yauna meritorious students sing da khodolpot amadi certificates piduna felicitation gi thoram adu pangthoki Shirti custom la haina mingthonba Monsang Furup ki folk songs gi lyric ama tha asigi tara mangada Monsang Panta village Chandel gi community hall da phongki lyric phongbagi thoramadu Shirti Uparup Monsang tribe union amadi committee on Monsang folk songs ka khusamnaraga pangthokibani ngasi malem gi mafam kaya da pangthoknariba International Day of Yoga gi saruk ama oina jila asigi Kaital Manbi community hall da
Central Bureau of Communication, Ministry of Information and Broadcasting, Field Office Chandel na sinduna International Yoga Day 2024 gi thoram pangthoki. Yoga for Self and Society haiba hiramda pangthokiba thoram aduda Smart Life Academy Chandel gi Principal, Kaithal Manbi Village ki Local Catechist amadi LNKK gi General Secretary na maruoiba mithungsing oina saruk yaki. Ngasigi International Yoga Day 2024 gi thoram asi Jawaharlal Novodia Vidyalaya JNV Chandel amadi Southeast Manipur College Komlathabi Chandel dasu nimit asi palan tauki.